Lamdam asigi yelhau furup sing ningthina kupna yengsin haudrabadi mamang chahi ing lising ani kulhumdoi gi me ahumda thokiba thodok adudagi hena akanba thoklakpa yai thainagi ahal sing na haina ba khuraki ina lai saba khujinda tum changba kangkhada lin changba haina ba adugumna iramdam asigi yelhau furup ase kupna yengsin bagi yamnamak tangai fadaba lei haina yelhau furup ki president achung fawmaina hairakle Indigenous peoples and AI Defending Rights Shaping Futures haiba theme da ngasi malem sinba thungna International Day of World Indigenous People gi thauramda paksana pangthoknari yelhomi furupna su sinduna numit asigi thauram asi Imphal gi Palace Compound da leiba Manipur State Film Development Society MSFDS ki auditorium da pangthokre Unity through Cultural Confluence and Shared Progress haiba wakhalonda yelhomi furupna sinduna chathakiba thauramadu achung fawmaina makha taraduna hai lamdam asida asuk nungsi chanana leirakhiba yelho furup singi marakta kanagumbana singchep tharakpadage asoiba khara leikhrabaso haujikte yelho furup singasi amata oina punsinduna nungsi chanaba amadi hena mapangal kanba lamdam ama puraknaba hotnabagi tangai fadaba lei haike state asida punna khunda minariba tongan ba furup ke miyoi kayana saruk yakhiba thauramadu gi manung channa yelho mi furup na publish tauba yelho voice haina mingthonba newsletter ama sufong khibaga loina na lamdam asige masak nairaba miyoi amadi community ge makok thongba singbusu taramna oke thauramadu tongan ba furup ki oiba nat ki jagoi isai kayasu utke Iramdam asigi yellow proof habase akoi kopna yengsenbadi draka lei maramdi maduna hayeng khuraki ina lai saba aduga khujinda tum sangba akoi ahalaman singi wahi lei kangkade lin sangba hana masi munna yenghauda taragadi ngasi thokiba laibak thiba thodok 2023 gi May gi 3 da thokiba thodok tegi su hena sathiba su thorokpa yai maram maduna koi masigi mangjin thana Manipur gi leader oibiriba mipum khurimak na masi munna thijanba yengsenba mathau tai maramdi ahanba soikiba su ningamre aduga masi fauda khobjin tasanba ngamdadna leiringai sida amukka hanna masi munna yenghaudabadagi koi yellow proof se phajana khomjin tasal haudragadi akoi asengba yellow proof se puthokpada natraga punsinbada awaba oigani hanna muka asoiba angamba lakpa taragadi akoi hena yellow proof ki awaba oigani